Loyalam E-PAO tabi bakutima po hitram susmitana namitangi po pizari aham dapat headline. PM Modi gi lengak sasan lakraba matung India da RTI asi marai chatharakle haina Bhupendra na phongdokrai. Manipur asi maitei khaktana ngakpa yaroi yek salai leba furup kun manga na ngakminagadabani haina jatumani na phongdorakli. Manipur Rajbri Thugaikhibagi Matangda Enquiry ama Chathaduna Chenaba Singgi Mathakta Thabak Loukhatp haina MLA RK Imona Manipur Governor da Bachero Pisingkrai. PM Modi gi lengak sasan lakraba matung India da RTI asi marai chatharakle haina Bhupendra na phongdokrai. English ngani shubna mangada Center Dr. Manmohan Singh na Prime Minister oiba aduga Sonia Gandhi na UPA gi chairperson oina leringai matamda hogdoklamkhiba RTI ek lisingani kunmanga asi lisingani taramari da Prime Minister Narendra Modi gi lengak sasan lakraba matungda RTI gi magun asi nomangi marai chatharakle mamang chahi ki June phawada RTI gi complaint case lak manga ga lising mari gi mathakta leri maramaduna RTI ek asi mapung fana chana hangadabani haina ngasi Congress Bhavan Pangthokiba Paugi Mipamada MPCC ki Wangang Loi and Bhupendra na phongdokrai. Mahakna makhatana haikibada English ngani shubna mangada lebak asida RTI mapung fana chatna khraba matung Prime Minister Modi gi lengak sasan lakraba matung English ngani taramapanda ek asi amend tawduna masida piramba sakti kaya adu nathairaga thamli. Information Commissioner amagi tam chahi manga gi matam oiramba adusu lokthokrai. Digital Personal Data Protection Act ki matung inna public interest oiragadi madu miyamda disclose tawba yabagi ayaba leramba adusu Modi government na amend tawduna public interest personal information gi matang oirabadi disclose tawbada athing mathamkhrai. Masina Prime Minister Modi ga mari lenana hangba wahang yauna atopa maruiba wahang kaya amagi paukhum haujisu fangdana leri hari. Manipur asi maitei khaktana ngakpa yaroi yek salai leba phurup kun manga na ngakminagadabani haina jadumani na phongdorakli. Manipur asi maitei khaktana ngakpa yaroi lamdam asigi yalhomi oriba yek salai leba furup kun manga na puna ngakminagadabani haina ngasi Loyalam kabogre kaida leba Federation of Haumi gi office ta pangthokiba loop asigi nipan suba mapok kumon thoranga mari lenana Federation asigi president sapam sajadumani na phongdokrai. Mahakna makhatana haikibada handakta Imphal East ki Sawombung kaboi khunjaw da lamdam asigi yalhomi furup oriba yek salai lezaba furup kun manga gi maming hakpa nungbiya mayungkiba adugi matangda Aikhoiga kaina basu yaroidaba maitei pangalgi miwe kangbu kharana social media da akhoi masen nungshina danaba wafam kaya phongdokna rakhibadu yamna laibak thibani Sawombungi kabui khunjaw da yungkiba yumbi adu lamdam asida yek salai lezeba furup kun manga asibu ningsingduna yungbani masida maitei ningolgi macha oriba pangalgi miwe kharana lana sandorkhiba haibasi yamna laibak thiba amani nungbi aduda maitei yauna yawriba adudi Manipur lengaki gazette notification adugi matung ina hapkhibani Federation of Haumina thangziliba thang asi achumba maikidani lamdam asidagi haurakhiba lamdam asida chaurakhiba marakta changlakpasing naktaba yek salai lezaba phurup singi oina yungleba inungbi asigi matangda lana sandokpasi laibak thibani haiki panba yabadi ngasigi thoram aduda Federation of Haumi gi Vice President Hira Kabui yauna Federation asigi marueba thomi kaya su sarukyaki Manipur Rajbri Thugaikhibagi Matangda Enquiry ama Chathaduna Chenaba Singgi Mathakta Thabak Loukhatp haina MLA RK Imona Manipur Governor da Bachero Pisingkrai. Silongda leba Manipur Rajbri Thugaikhiba asi kanana yathang pikibano thodo asigi matangda michang mikhai naidaba Enquiry ama Chathaduna Chenaba Singgi Mathakta Thabak Loukhatp haina MLA RK Imona Governor da taksingkrai. Sagolban Assembly ki constituency ki MLA oriba RK Imona khudek piduna ngasi Manipur gi Governor Ajay Kumar Vahlada pisin ki Bachero laduna hai heritage structure ama oriba Manipur Rajbri asi Manipur miyam gi historical architectural amasung cultural value ga loina duna chatli Rajbri asi icham chamba structural building amanate India gi post independent history gi thodokna yadraba saruk amani Red Land Building asi mamangai matamda adungai Maharaj Buddha Chandra Singhi Silong residence oram kibani ing komjali singa maga chama pan nifuma pan gi September kunma thoida Manipur ge merger agreement ki khuriek pina kiba maphamni ing komjali singa maga chama pan nifu gi matamda sakhiba building asi thuga kiba habasi Manipur miyam gi pukning wakhala chauna thokhanba thawong amani atai historical structure singak shendona thamlaga Manipur Rajbri Thugaiba asi Manipur gi puari ki yamna maru eba saruk amak muthapani haina lawi hari
Paugi marak thatna Loyalam E-PAO tabiriba khudimакna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Cybercrime da Chenaba ni haiba Manipuri macha ama Jharkhand police na fare. Cybercrime da Chenaba ni haiba Manipur macha ama Jharkhand police na fare. Jharkhand gi Gumla Ambedkar Nagar gi Amaruddin Khan ko ba miwe amana Gumla police station da cyber fraud tawbidu da lupa lakh nipang lising nifu manga rom mahaki bank account gi lobi kre haina hauki ba September 12 da ba complaint ama file tawki. Complaint adugi matung ina police na Thabak Loukhatp mari lenana Gumla gi SDPO Suresh Prasad Yadav ta haikibada thigatpa adu da victim oiriba mioi asigi account gi lupa lakh 10 lising homdra manga rom transfer tawkiba thingnaki sales sing adu transfer tawkiba bank account adugi khongul lirubada Manipur gi Imphal East district ki Lamlai police station na konba Kharsom Makhalai kai degi Lokram Dines koba mioi amagini haiba khangpa ngamki tungda Jharkhand police singna Manipur da laklaga transaction adu chumlabra haina verify tawki loinana account holder asida wahang pang tawki matam aduda account holder Dines na crime adu mahakna tawki bani haiba yazaraki bani hari loinana account gi lupa lakh nipan haukiba September 13 da lauthoki haiba khangmangam kibani hari Dines police na faraba matung Imphal court ki mahakpu transit remand pinaba approve lauki haukiba October 13 da Dines Gumla da pur kibani loinana mahaki bank account passbook taret ATM card ahum amadi mobile phone anisu fagat pangamki mahak hauzik jail da laikre hari India government na Manipur da yengliba miyeng luchingba singna khangpham thoi haina phongdorakli lamdam asigi miyam gi mihut oiriba MLA singna thokliba irang asigi waroshin ama purakna ba honaba gi mahutta Delhi da Chathaduna power pining badagi popular government ama semnaba center gi luchingba singda haijare adubu Bihar gi mikhal loraba matung Manipur gi popular government ama semgani haina phongdorakpa asimak India government na Manipur bu karamba miyeng yenglibage amadi Manipur gi miyam asi kari oina khalibage habadu ngasigi luchingba sing asina khangpham thoi haina PSO gi president Farid Bogimayum na phongdokrai Wafam asi Pangal Student Organization PSO Manipur Loukhatp taratare lak suba mapok common thorong ngasi pangthokiba thorong mari lenena mahakna phongdokibani Thauba Turel da miyoi amagi asi bahak chang fanglei Masak khangdaba singna furaga hatlaba matungda hundoklamba oigani haiba miyoi amagi asi bahak chang Thaubal Turel gi yaripok changamdabi makhalai kai mapadagi fangle hari Pau asina hai asi bahak chang adu ngarang ayu pung 9 rom taba matamda manaknakpada leiba miyoi singna thengnarakibani laikhidba miyoi adu yaripok Changamdabi Makhaleka digi MD Firoz Khan Chahinifu Hundoi Apopa Lekhidraba Zalan Koba Miyoi Amani Haba Masakhambangam Kre Asi Bahak Chang Police ki Kamuna Thodok Thopam dagi Loukhalaba Matung Postmortem gi Damakta Jenims ki Miron Sangda Thamkre Hari Pau Asin Hai Lekhidraba MD Firoz Khan Siduna Leramba Matamda Masada Sokpa gi Dakpham Sing Lerami Hari Adomoinamak Hauzik Phawbagi Oinati Mataw Karamna Siram Libano Chap Chana Khangmangamdri Police na Thodok adugi Matangda case ama Loukhatuna Thijinbasu Hokre Hari Miyoi ahom tongan mafam dagi nisagi polam sing yauna nongmai amati gariga konana fare Manipur police ki rifleman ama yauna miyoi ahom tongan mafam dagi nisagi polam sing nongmai amati gariga konana police na fagale hari Police ki pawasina hai faraba rifleman adugi maming Wahidur Rahman Chahi Nifuhumdoi kawi Thaubal Moijing Lengoi Chingdagini mahak tha asigi tarada Manipur police na Chathakiba drive ta Imphal gi North AOC da Nisa oina sizinaba athingba thamkhraba Samplex Plus capsule chonga ga nifumari ga konana phagatkibani mahaki Mathakta police na FIR panbaga lunena disciplinary action su Loukhatp lunena wahang pahung chathari hari nakal amaromda numit adumaktada mayai kabat lalonba miyoi ani amasu masa masagi lekai degi nisagi polam singa loinana fare hari Farba miyoi singa dudi lilong litan makhongdagi MD Khurshid Alam chahi kumathoi amadi Khergar awang laikai degi MD Akbar chahi 13 kawi makhoi lupa lakh 8,000 yankaitare romgi mamal oigadaba heroin kg ahum psychotropic Turex TR syrup bottle nipan SBBL gun ama Curtis ani Hyundai car ama mobile phone marisu fagale hari Jiri Bam Fular to lambi ki sarukta landslide thopadagi lambi fauna bayadana leire Jiri Bam dagi Fural to chatpagi lambi da leriba oho arang haina khangnaba mafam asida ngasi ayu angambada landslide thopadagi lambi fauna dana leire hari paw asina hai
ngarang ahing amadi ngasi ayu angambada nong kana chukhiba maram oiduna lambi paring adugi nakalda leiba chingi saruktagi lebak sing kintharakpa amadi uwa sing telakpana maram oiraga lambi da pulap tasin khibadagi lambi fauna bangamdabani hari hauzik lambi paring aduda gari fauna ba yadabana maram oiraga maikai adungi miyamna nongmada tangai fadana changdraba yadraba polam sing amadi ana layengi lamda chauna apanba pire hari lambi paring aduda hauzik tholiba landslide asi lauthoknaba honabada namit kharani changlabasu yai hari loinana hauzik phawbagi oina lambi sengdopagi thabak paikhatpa haudana leiri hari ukrulda NSCN IM gi luchingba muiba lakpada onaba sem sabagi thabak yamna kanna chathari tha asigi kunmathoida NSCN IM gi auto kilonser twingalong muibana chahi yankhai gi matungda mahagi pokna fonlamdam somdalda lakhadoriba asida harau taramna onabagi damak tangkhul community singna sem sabagi thabak yamna kanna chathari Tangkhul region ato aze Jingso amasung Jingtun region marigi community leader singna muibana mahagi pokna fonlamdamda lakhadoriba asigi damakta harau taramba phongdokhrei ato longfangi chairman Wangpong L Simrena region adu daleriba miyoi lising kayagi sentiment share tawraduna haikibada matam sangna mahagi miyam gi damak awa chaitheng kaya khangduna lantheng kaya mayok narabagi matungda sahi yankhai gi matungda mahagi pokna fonlamdamda lakhadoribani masigi damak aikhoina harau taramna phongdokli Western region gi chairman Ibsan Khapaina muiba lakhadoriba asiga mari lenana miyamda isorda thawjal amasung santi gi damak prayer tawnabasu khangalakli luchingba asina mahagi mayum lamdamda halakpada asoi angam thoktanaba natural calamity nanghandanaba amadi mahaki khongchat asida ayat apan amata thoktanaba prayer tawminasi hari Eastern region gi chairman AS Athana muivana naga miyam gi damak kathokhiba kaya adubu mayek sengna thamladuna luchingba asina naga singi damak chahi kaya seba tawduna lagli aikhogi luchingba asina mayum lamdamda halakpa asi naha ahal khaidana tangkhul tribe singna khorang na ngaiduna leiri Eastern region gi miyamna mahangna mayumda halakpa asida asoi angam thoktanaba prayer tawri haiki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Arubada maruiba paw amuka hana pizari PM Modi gi lengak sasan lakraba matung India da RTI asi marai chaiharakle haina Bhupendra na phongdokhrei Manipur asi maitei khaktana ngakpe yaroi ek salai leba furok kun manga na ngakmi nagadabani haina jadomani na phongdorakli Manipur Rajbri Thugaikhibagi Matangda Enquiry ama Chathaduna Chenaba Singgi Mathakta Thabak Loukhatp haina MLA RK Imona Manipur Governor da Bachero Pisingkrei Matang asida Loyalam E-PAO na namitangi pau bibil lezare tabili bakudi mapu amuka hina kurumjani